Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. COVID-19 laichat mai pakna thengna si hairabadi mipum kudipangna social distancing itchana kaglon ngakna chatpinaba Mukhyamantri Nongthomam Birena appeal tori. Assamda COVID-19 positive oiba migi masing lising yangkai henkre, positive oibagi chang sada 3.9 ni. Amasung Pradhan Mantri Narendra Modi na hairi Ayodhya gi Ram Mandir na lebak asigi chana kaglon gi anoba khudam ama oiragani. Mukhyamantri Nongthomam Biren Singh na hairi rises the COVID-19 positive oiba masing hengalaliba asi yenglaga miyamna laisat astigi ngakthoknaba chana kanglon sing ngakna sakadabani. COVID-19 ga mari lena na miyamda thadorpa warol amada Mukhyamantri na hai miyamna yariba makai social distancing ngakna sapiba mask upa amasung khutsa toina sapona hambigadabani mang hai miyamna yariba makai miyam tindanaba honagadabani. Rises the positive oiba apunba masingi manungda lanmi amasung Central Paramilitary Force ki mioi sangwa ani yauri. Rises gi police bibak tasu positive oiba case sing thengnare hairaduna mahangna hai hauju phawbada police personnel sanipan nifu amasung makoiga samnarba mioi sing test tawkre. Mukhyamantri na hai Imphal West amasung Imphal East jila da sample khongkatpa amasung test tawnabagi masing hengatnaba thaurang tori mang hai ICMR na ayaba piraba rapid antigen test kits lising kunrom raja sarkar na lore test masing hengatnaba atopa kits lising yangkai amasu lawnaba thaurang tori doctor gi awapa yenglaga raja gi mantri mandol na Dr. Sama neknaba thaurang tori hari. Mukhyamantri na hai sarkar asina COVID care center hengatnaba thabak kayamarum paikatle haujik rises the laisat asi thenanaba phamung lising ama chatruk kuntra taruk leire miyamna mipai bidanaba appeal tawrodana Mukhyamantri na hai COVID-19 laisat mai pakna thengna si hairabadi mipum khudimagna social distancing gi chana kanglon ngakna chapigadabani. Mukhyamantri N. Biren Singh na ngarang video conferencing ki khuthangda fast track court ani sangakre fast track court sing adu Uripo ki sera court complex da ama amasung Lamphel gi court complex da amani. Imphal gi Mukhyamantri secretary ta pangthopa sangabagi thoram adu da Mukhyamantri na hai nupi angang gi mayok ta sathaba hingsa gi thabak sing laksin bada mateng oina fast track court sing hangdok na ba honaba haibasi mahaki sarkar gi mangjil thana honari ba thabak amani. Mang hai hauki ba sahi ahum makhairom asda nupi angang gi mayok ta sathaba hingsa ga mari leinaba case Lising case samapan yang kai mathoi register tauki nupi singda sakti piduna ikai khumna na lakliba khunai asina asuk yamna hingsa gi thabak sing asibu khangduna leiba ngamde namja namthikna ba yauna achowa case kaya da mapungoina chenaba mioi sing matik chaba dandi pinaba lepa leitna honarakli asigumba case sing thuna chathaduna mara leiba sing dandi pinaba honabada fast track court singa chauna kanaba piri. Assam Rifles amasung Manipur Police na hauki baleba popon numita Imphal West jila gi kodom popi kunogdagi kuju khulai kaya marum phagale hari. Assam Rifles ki PRO na thokpa cherol man hai akaknaba paw ama phangbadagi mafam aduda thi humbagi thabak chathabada .2 mm pistol ama .32 pistol ani magazine ani 12 bore rifle ama nongoi maru marfu manga Chinese hand grenade ama amasung radio set ama phangle hari. Pharba polam sing adu makhata na thijin humjinnaba Bishnupur Police Station da sinakre hari. Thawal jila gi hairo kendra gi manung chana leiba langmai thet amasung seram tangkul ani gi marakta hauriba yamlaba kiom sing paktat na manglagadra haina lomi sing na mi painaramba adu sarkar gi thoksil amagi makada Manipur Organic Mission Agency momana leisin ba hokibadagi lomi sing da ningsa sor hondokpa hore hari. Langmai thet Youth Development Association leda gi serol man hai Manipur da COVID-19 gi yenglaga lockdown amasung curfew leising kibadagi kihom sing adu yonbagi samasya ama lomi sing da leirakpani. Momana kihom leisin bagi mathakta ngarang su MLA Paunam Brojena lomi singdagi kihom lising tara mangarom akhanaba thoram magi makhada leisin ba haure. Asigumba sarkari thorang sing asina lomi singdai inot ama hapagidamak lidana sarkar bu tawimal khangba ulli hari. Assam da ngarang mioi lising ama chamri marpudra mathoi COVID-19 dagi naba phaduna discharge tokre masi tharga hauji phawda raija du discharge tokiba apunba masing lising kunthra manga chanipan marpudra ni thoi sure hauji apunba active case lising tara mari chamri kumapan leiri aduga mioi sama kunma thoina laina astegi leikidre raija da COVID-19 positive oba migi masing lising yangkai henkre positive oibagi chang asi chada 3.9 taruk ni
Meghalaya da ngarang mioi humbutaruk naba phaduna discharge tawki amasung mioi kunithoi nauna positive oiba thenaki masi tharaga hojik phawbada mioi chahum kunthra mapan discharge tawkre raijadu hojik apunba active case sanga marphudra manga gi manungda BSF amasung armed forces ki mioi sani humpu yauri hojik phawbada apunba sample lising kunthra mapan changwa yangkai humdoi test tawbada lising kunthra nipan subna humpunithoi negative oiba thengnare Mizoram da hauji apunba positive case sanga mari sure masigi manungda discharge tokibana sani marphuni thoini aduga active case na sani kuni thoini tabiriba pawasi akasbani Imphal degini Pradhan Narendra Modi na hairi Ayodhya gi Ram Mandir sagadoriba asina laibak asigi chana kanglongi anobu khudam ama oiragani mahang hai Ram Mandir asina laibak asida leiriba mioi koti kayagi apunba warep adu tungi mioi kaya marumda pungning thawatuna leiragani Ayodhya gi Ram Janmabhoomi Mandir sabagi jatra hullaba tungda wa ngangduna Pradhan Mantri nai Prabhu Ram asi laibak asigi tongan ba kangrup singi oinadi amata oina punsinabagi langlani Thoromaduga mari lainana Pradhan Mantri na parijat pambi amathaki amasung postal stamp ama puthoki Laibak asda COVID-19 gi naba farpagi sang sada humputare dasmik amamapan yaure haukiba numinini asida mioi lising yangkai matoi satre taruk naba phaduna discharge tawkre masi laisat asi sandorpadi khwaidigi masing yamna naba phabani haksel amasung yai yumbal mantraloi na hai haukiba numitara marini asida naba pagalakpai sang asi sada humpum doi dasmik nipani hauji phawda mioi lak tarani thoi lising marphuni thoi hena naba phakre mantraloi asina hai haukiba numinini asina Nauna positive oiba case lising yang kai ni thoi sanga mapan thenaki hojik phawda laisat asidai siba migi masingna sibagi changna sada ani dasmik sinoni panda hanthare Bollywood actor Sushant Singh Rajput ki misi CBI da chijanaba sarkarna notification thokre Bihar gi Mukhyamantri Nitish Kumar na su misi asi CBI da chijanaba dabi tawduna lakpani madugi mamangda misi asi gi matangda CBI da thigaranaba Bihar sarkarna haijarkiba adu ayaba piri haina Kendra na Supreme Court khangan khrabani Imphal ngasi pongma pause singi marwe pauk singi dama hojik Ngangom Kiran leire Kiran Thagachari Rajesh Imphal ngasi pongma pause singi marwe na phone rebo pauk khra pan bitar badi COVID-19 ga no case masing leptan hengelakpa sana kangon singak na satpina ba Chief Minister ge appeal amasung assembly mi pham naksilak paglana na rajniti dol singna section na sem sana kibagi pauk singa sin haibatai pongna phamda ngarang su atop lam chalu daba kuntrama pan positive oi ki haina ahan headline tawri Rims ki BRDL da yangkai mari positive oire Sorat yaukiba ama yaungna manga positive oire India ki positive case laktarama pan dasmik manga hele haina mari leno pausing asi pausi asi da phongli Sangai Express Manipuri da pung kunmari gi manungda homputra manga positive oibada kuntrama pandi mapanda chalu de haina banner headline tawduna phongli COVID-19 thingsi lambi di thingkhumji haiba Civil Society mayamna pullaga semkiba People's Task Force for COVID-19 na phongdor puwa pamasu pausi asida phongli sanale bakta lockdown sangdokpa sangdoktaba ngasi cabinet mifamna khanagadori COVID-19 ngakthoknaba kanglon sing ngakpiyu haiba Chief Minister gi wafamna ahan headline tawri Isel Express ta assembly session naksilakpagalona na Congress party na whip jari khare atai party singsu section na leinakre han headline tawduna phongli CM na video conferencing ki khuthang da fast track court ani hangdok khre haba paw masu pawchi asida phongli irai bakta local transmission amadi security personnel marakta COVID-19 ki case hangalakli lengak na COVID care center hangat hanana leptana honari haiba Chief Minister gi wafam headline tawri Imphal Free Press ta kumbi kalen khaidana satpayaba lambi shambirabadi ngamkhai lamdam gi sel thungi phibam phagat hanbada chawna mating oigani haiba Lok Sabha gi MP Dr. R. Kiran gi wafam headline paw oina phong People's Chronicle da Rims amasung Jenims ta layung utpa case sing khaktamak laying lagani haiba Chief Minister gi wafam na ahan headline tawri Jenims ki COVID patient sing na pija pitak phajadabagi matang da yaning da khongjang changsin krai haiba paw masu pawsi asida phongli Sangai Express English ta Prime Minister na Ajodhya da Ram Mandir sanana ba Bhumi Puja pangto kibagi paw photo ga konana ahan headline tawri Manipur Mail da COVID ki figure listing hum supna marputara humdo yaure COVID tagi ngakthokna na ba niyam sing ngakna satsi haiba Chief Minister Biren gi wafamna ahan headline tawri Minister Rajesh Amna Thawbal District ki official singona duna COVID laina lakshina na bagi matang da wa khana kibagi paw musu pawsi asida phongli Rajesh Thagasari Kiran aroibada maroiba paw COVID-19 laisat mai pakna thenasi hairabadi mipum khudimangna social distancing gi chana kanong ngang na chatpinaba Mukhyamantri Nongthomam Biren Singh na appeal tawri
Assam da COVID-19 positive oiba migi masing lising yang kai hengkre positive oiba gi sang sa da 3.nipan taruk ni amasung Pradhan Mantri Narendra Modi na hari Ayodhya gi Ram Mandir da lebak asigi sana kanglong gi anoba khudam ama oiragani Paulo Jare